Manipur Top Channel gi paum ta update tawjage ngasi gi pausingda North East ki ahan bo oina Manipur da su hairi ba coronavirus na positive oi ba sei kun gom dogi nupi masa ama laire haina miyam na su khangna ba wafam ni ma Imphal West ki Thamaiwal Laurungpur laikai dagi ni aduga nupi masa asi UK gi Princeton University gi mahiroi ni duga tha asi gi taraga mapanda ma Delhi dagi Kolkata da thunglaga ma ki manau nupa Ataranta mahi tamba amaga loinana Kolkata gi hotel amada punna laiminaraba matung Kolkata dagi Imphal Air Asia flight number 15501 da thunglakibani nupi masa asi tha asigi kungan thoida Jennings ta thamduna layengbada ma asi positive oire confirm oire habsi miyamna khangna khrabani aduga hauji oiba pawdana muk mayam nupi masa asi gi mamingna bemi gi haksang gi phibam phagalakle aduga Akaspani gi miyoi singa Jennings gi Dr. Bimol ka wari sanaba matamda hai anabagi phibam singthaningai oina phagalakle loinana oxygen thajindana masa mathanta sor honjaba ngamjare masagi khutna sa bathakpa ngamle aduga Dr. Bimol na hai anaba asi numit nini thangna laihau haudrabadi mahaki sample lauduna amuk nauna test tawgani maduda negative oiramlabadi mahak naba phare haina lawbuga loinana hospital dagi discharge tawgani haina su Akaspani gi ngasi tarit makhagi pawda mek sing na hai kre ma'am aduga atopa maru eba paw lairagadi sungje sudna update tawjurake amunga mensi share ma'am share tawjube losin again thank you aduga Manipur Top Channel gi maikei degi su bimibu yamna tuna recover tawduna mayum da hanbo obiyu haina isorim famda nong sare thank you